Mayang Lambam Risikanta Mihat Kamari Lena Semkiba JAC gi Mihut Singa Manipur gi Governor Ajay Kumar Balagu Nakre. Jenims ki Miral Sangdalai Riba Mayang Lambam Risikanta gi Thawa Yaudra Hakchang Loba Natraga Loda Bahibadu. JAC Amadi Lekai Miyam Kumna Khanaraba Matung Warip Logani Haina. JAC gi Convener Kumukcham Pradip Luwangna Fongdurakli. Ngasi Numit Yung Ba Matung Pung Ahum Khare Helakpa Adwaida Kakching gi MLA Mayang Lambam Rameshwar Yauna. JAC gi Mihut Singna Manipur gi Governor Unaruraba Matungda Wafam Ase Magna Paumi Singda Fongdoklambani. JAC gi Convener Kumukcham Pradip Luwangna Makatana Hai. Nepal da Thabak Tawduna Leiba Miyoi Ama Khanghaudana Churachanpurda Sina Phangma Haibase Achauba Sarau Lang Amane. Mihat Asiga Mari Leinana JAC na Governors Council Thamkiba Demand Ayamba Thabakta Onthorakpagidama Governor bu Thagatli. Adumoinamak Mihat Asida Chenaba Miyoi Amata ngasi fawba phagatpa ngamdaba asimadi yamna laibak thibani. JAC na thamkiba demand singi manungda Mihat Asida Chenaba sing phagatpiu haiba wafam su JAC na yamna maru oina thamkiba wafam amane. Maram aduna Mayang Lambam Risikanta gi Thawai Yaudrab Hakchang Lobi wafam ase JAC ga miyamga kupna khanaraba matungda warip logani haina magna makha taki. Koi lagidraba koi gi Mayang Lambam Risikanta gi isi siga mari leinana hojik phawda oirakiba situation sida khoina ngasi se akoi family masung je siga koi club organization singa yam kupna khanara matungda hojik phawda laiba council of governor gi side gi yam positive oiba khongthang khara lokholakpa sida koina ahienba akoi gi wal hoba demand khara ga loinana koi ngasi si governor ji unajaru re ngasi unabasida akoi gi respected akoi gi honorable MLA Kakching gi Kakching AC gi Sir Rameshwar su saruk yabi aduga amana akoi gi Sugunu Kendra gi koi social worker se Mangbam Binod su ngasi gi sida saruk yai adu akoi councillor akoi gi Kakching municipality gi chairperson ade councillor akoi JC amade akoi family members sing loinana akoi ngasi ji governor se akoi thana koina manung da ngai raga Governor se program sa thok khiram badagi khoi halak pangai jara khoi kena tog jabani ata hojik phawda khoi mamang da na thamge baduni thoi ba issue se khoi smasi yam tarai na lobu yaroi masi gi chap chaba leiba akal preaching haitari ko khoi gi maral leiba khulai paiba amen tumen basing ado khoi puthok tri bawba khoi gi demand se dum han khiroi aduna hojik se government gi governor gi side ta gi so khoi yam thuna my immediate action magi keno lokhulak pase siso akoina yamna governor ge keno da akoina thagat pa phongdok sari aduga akoi makhata na akoina thajajabasi mara leibe singji suksoi soidana akoi athuba da puthorkani haibase akoi JC gi megi gi thajajabani do hairiba incident sida laibak thiba thoingdaba thodo sida akoi gi leigidraba akoi gi si Mangbam Risikanta se Mase hajikse akoi magi haksang se haje akoi keno dagi akoi thamjabase Chusampur dagi Imphal da pubiyo haibani hajik Imphal da leire ado akoi hajik Jenims ki mop ta leire ado hajik akoi se akoi hajikse akoi yumda halaga amuk akoi imung manung amade akoi JC punna phaminaraga haidi akoi keno mayam tanaraga haitare ko akoi karamaina toksike koi kari further akoi kari karamba akoi khongjang changsil laga hen effective oiba ma akoi sagachige haibado adum akoi keno to akoi hajik make de akoi keno tawdri leptri koi masi akoi na keno to riba sa akoi gi maruina magi mihat asi kana loktu na bano karmai torge tholai bano kari gino akoi na akoi gi indaw nupa si Nepal da lei hairaga Chusampur da gi masa leidre na viral oi si karmai masi gi men oina loktu na bus kana no Sineba kuna thamjari sineba ming fadri baw haibase akoi kaya akoi case enaya da sinabiu haire sinare adagi asiba sangse akoi postmortem tawde khotana tawre ado sar gi site honorable governor gi site thamai base haji phabase haji under process oirabani na suksoi soidana nomana tra nomagdi hariba sigi langla langjin je thola ani haibagi thajaba amsu ngasi yam mek sengna thambira e adura akoi khanraga akoi kari oiba akoi gi chatnabagi dharma gi oiba akoi gi chatnabagi oiba kari mathong mangam laigidaba masasi karamaina toksige haibaduma akoi hallaga haji ngasi honorable governor thambiraiba akoi da thajaba thamaiba warol siga akoi khanraga akoi mathang step se kari lokthok lokachige haibado sima akoi kana tawjagane